IDP Singna Yumda Hanjildriba Phaoba Yumkok Thibagi Thabak Chatthaba Yaroi.Leingak Asina Namduna Yumkok Thibagi Thabak CHATTHARAKPA TARABADI IDP Singna support TOUDABA LOINANA AKANBA KHONGJANG KAYA CHANGSILLAKPADA THORAKPA KHUDINGMAK LEINGAK ASINA PUGADABANI HAINA SAJIWA RELIF CAMPDA CHANGJAPHAM LOUDUNA LEIRIBA EKOU DAGI KHOIROM DAMEN PHONGDORAKLI MANIPUR LEINGAKNA SEPTEMBER THADAGI YUMKOK THIBA HOGANI HAINA THORAंग TORIBA SIGI MATAंगDA SAJIWA RELIF CAMPDA LEIRIBA IDP Singna Campaign for Just and Fair Delimitation gi thongmi singa punna phaminaduna khana nainabagi mifam ama pangthokuna maduga mari leinana phongdokibani KHOIROM DAMEN makha taraduna hai Manipurda haukiba chahi lising aniga kulhumdoi gi megi tarik ahum dagi hauduna ngasi Phaoba kuki militant singna CHATTHARAKLIBA lanasna maram oiduna miyoi kya mayum makai maina tumna thadok pikibadagi laifam leiteduna tongan ba relif camp singda changjapam lauduna wana khanglingai chirak asida Yumkok Thibagi Thabak Chatthaba hauragani haina Leingak asina thorangliba asi khudakta handokpiu IDP sing makoi gi Yumda Hanjildriba matum Yumkok Thibagi Thabak Chathabiu IDP Singna Relief Camp da Leiringaida Karamba Mawongda Yum Amagi House number Yaudana Yumkok Thigadawibano Haibasi Leingak Asigi looting ba Singna Khangfam Thokpani Karigumba Leingak Asina Ngambi Matagum IDP Singna Relief Camp da Leiringaida Yumkok Thibagi Thabak Chattharaakpa Tarabadi Manipur gi tongan ba mafam kayada leiriba IDP Singna support tawdabaga loinana akanba khongjang kaya changsilakpada tholakpa afafatagi tekchak pumba Leingak asina pugadabani haina su phongdora nakalamaromda mifam aduga mari leinana JFT gi convener Jitendra Ningombamna phongdorakpada lamdamasida narolda changlakiba illegal immigrants singa taliba pandam bhangnaba hotnabada lamdamasida yelhongaidegi leminaraklaba yelhomi awaba kaya ama piri asigumba awaba kaya asi ekoi kyam kuina khangki gadagi haibasi miyamna mikap thokko matam oire illegal immigrants singna lamasida laktuna makoi gi oiba tongan ba separate administration talakpana maram oiraga chahi ani makai helaba Phaoba IDP Singna Relief Camp da changjapam lauduna wana leiri loinana Leingak asina yelhomi miyamgi yeknaba oidiba singi mafamda thembagi policy tokpiu amadi lona Yadaba Mawongda Landariba Kuki Kutlai Bible Sing Faduna Cherak Pijiba Karigino Amadi Leingak asina September Thadagi Hogani Haina Thorang Toriba Yumkok Thibagi Thabak Asida Hojik IDP Singa Leiriba Mafam Asida Kadamna House number Louduna Yumkok Thiga Doribano Haibasi Leingak asina Manipur gi miyamda mayek sengna khanghanbiu haina su appeal torakli Meeting the leadership sigi wakalon makoi khali wakanju urakanda pasangna maki hujik ba census mit ongin to tandasia masida makoi da wakalon kara ida ba yadre amusu makoi su pidi yadre bin tinga lakko bnediga aina ngasi mayam ni thangni wakansi manipur gi niyam sinda ampai mafam su la gam di birosin manipur gi hujik saade legi ba nila yakaba hujik nilada aduga seida aida wakalon really took it. I think the land, many of them will go. I think they are not going to be able to now like Santi Lady and Namada, Mahoji over credit loan of Tabuk Lady. The French delivery, I will see no one, why not? No, the Buka you. Mahoji cars, if I do, you might do, you can make maybe the Minicale, maybe the Capel Gare. Why would you say? She didn't want to Rashida, a book could be in the having Namada in Tualakana, since the census of the it is very unfortunately LEIRIBA ojiksi census of the how the process of house listing how the listing is how census of the musita IDP LEIRIBA karam makai karam me theory the census of the listing bang ado hujiki government mafun sibele rela abo chigo den sibele rela lagani okay ka madam gure dora gure ka madam gure county ka madam gure Aduga kita beri remaja guru, sini problem yang amsil lagi. Nama orang mereka, aku yang sini semak sida wariba, sehingga ini makai ahun sida kan lagi betul. Ada ikan sida, ini jadi eleven yang amsil. Lagi lah dalam sida lah hari kanda, makoi pamba, makoi apa yang betul tu, jadi hari makoi apa yang betul no, tungan bu home nama, tungan bu separate administration, sini begini. Bagi nam illegal sini, apa yang betul, bang benda, aku asing bah. Ini yang saya kamu punya kali begitu kamu punya wali begitu saya manipulasi dengan dunia, aku ambil keputusan
हाना तो युवा ने कब तो बोलते हैं हाना की तो बुद्धि ने लाभ पर पूरा दिखे जो लोग होने की कुछ भी कुछ तेरे में तो तार गया उसे लेडी भी नाम से पुण्य खबर में मतलब गाय उन्हें ना उस दिन भी नहीं आ उसे अकोई पानी हुई आज अकोई शांति पामनी कमल शांति पामेर की शांति भी नहीं होगा शांति की नमाज़ अकोई ये ना मसी ये भी कमल से जो थे लगी एपीएस में बोल सकते मदद तो भी ये ना मदद ले भी कॉन्स्टिट्यूशन में याद अब मकोई पाग ये पुंडरा अभी तो भी सुनगा मकोई याने ना बा अकोई तो भी लो अभी ना मकोई याने होने वो दंगा अकोई तो भी सुनते हैं ये हम ना करीब वो भी ना करीब बात से सिजसे अकोई तंगम होने में दंगा एनआरसी नेशनल रजिस्टर ऑफ सिटीजन से मसी हाने तबियो कदबी तबिनो नितो भान खंदबी है बनेबा नितो भान खंदो बे मतुंगा मदुदर लेर मदुनी में आम सिंदो मदुदर कोई इंडिया की सिटीजन एरिया हाइवे में काउंसिल जो जितना मुझे कोई पुण्य हुई बा पुण्य निश्चित में पुण्य सामी ने पुण्य तंगी ने पुण्य सौखन में हाइवे में अखोने अवन थंगरी के रिस्क के अंदर लेना तब इसागे युमदा हंजलगा इसागे युमफम दे युमफम दे लेर में तंबा इसागे युमदगे आई हाउसिंग लिस्टिंग तबियो एंड आई सेंसस चत्थाबा लखुम तब सरकार के सेंसस तबियो मतलब युमदा हंजलद्रिबा सिदगी सेंसस तब है से अखोई की लबि याना थीब होगनी अदुना स्टेट अमदे सेंट्रल गवर्नमेंट दा यारगति सेंसस असि आईडीपी सिगसिबो इसा युमदा हंजल हलागा इसा युमफम दितगी इसा युम दितगी हाउसिंग लिस्ट तबियो सेंसस तबियो याम फगो सेंसस तबियो करिबा हारिबा आईडीपी सिंगना पानी मसा मसा युमदा हंजल सेंसस तबियो हाइबसिगी मायक सरकार ने नमहर में तबियो पतारगति लगा प्रजा में हौरगा मसला थोलपा फत खुदिन की बायतदा आईडीपी सिंगना सर यारगा पिंगी मणिपुर अफबा चफपा निगाबा मणिपुर अमसेम आईडीपी सिंगना थवा हचंगा